Tengnoupalda 38 suba Wildlife Week ing 2015 Houdokhre. Leibak asigi mafam pumada October gitang 2 dagi October gitang 9 fauba chayol ama chupna chathagadawriba 38 suba Wildlife Week ing 2015 Tengnoupal District asu Tengnoupal Forest Division gi Deputy Conservator of Forest Mistress Mahamuda Begum gi mityeng makhada ngasi dagi Houdokhre. Ngasi 38 suba Wildlife Week celebration haudokpaga mari lainana Tengnoupal District Headquarter da School gi mahairoi singi food rally amasu Human Wildlife Coexistence haiba theme da pangthokhi. Wildlife Week haudokpa aduga mari lainana Tengnoupal Forest Division gi Deputy Conservator of Forest Mistress Mahamuda Begum na haikibada miyoibana lamlakta laiba jiba panba singbu kanbiba makhoigi habitat pu disturb tobidaba makhoibu hinganba haiba asi aikoi miyoibagi tawdaba yadraba thabak amani lamlakta laiba jiba panba singna marangkaina lairabadi aikoi miyoibasu sangsara sida hingba ngamgani hairaduna wildlife yaudravadi aikoi miyoibasu hingba ngamloi haiba pandama sida ngasigi 38 suba Wildlife Week celebration asi pangthokpani haina sumahakna makhatana fongdokhi. Ngasigi Wildlife Week haudokpa aduda Tengnoupal gi Range Forest Officer MD Salaudin, More gi Range Forest Officer Stephen Tauthang amadi Tengnoupal amasung More Range ki staff sing su sarukyakhi.